Maruiba Pausing Manipur da ILP Chanahalu Ratanbu wanted Lautoliba si Handokadabani Haina Mapam Kayada Kongjang Sangsili ILP Amadi Social Issue Singi Waroshin Puraktabadi Political Party Mangana PIL Tagadori Amadi Mima Najabi Nupi Ama Thawbal Canal da Siraga Ledamde Mihada Sibuyaning da Bapongdo Tuna Kangabokta Miamna National Highway Tingbagi Kongjang Sangsinkre Kurumzari Miang Tabiri Bismutaram Okchari Hauzik Mapuma Pausing Manipur da Inner Line Permit System Janahalu Ratangi Mathakta wanted Lautoki Badu Handokadabani Haina Mapam Kayada Kongjang Sangsinari Radio Listeners Guild Manipur na Sinduna Kaisampat Lemazam Lekai Community Hall da Kongjang Sangsinkre Manipur da ILP Janahagadabani Ratangi Mathakta wanted Lautoliba Asi Handokadabani Haina Davi Tauke ILP Chanahalu Ratan wanted Lauthopa Yaning de Haiduna Thawbal District Manung Channa Sugnu area gi oina lamdam adomda leiriba praja miyamna nomugi sintha leptuna Kongjang Sangsinkre Sugnu Bazar da dukan thong hangnakhide lambida mi chatnakhide Tangjeng Khunong Mera Paibina ILP Chanahalu Ratan wanted Lauthopa Yaning de Haiduna Kholau Kaya su Laukhe Amaromda JC ILPS ki convener oiramba KH Ratan gi mathakta wanted lautokhiba amasung bill ahum thawoidana thambagi mayokta singjamai khatri lekai gi local club ki members na wakat mifam chathakre government na Ratan gi mathakta lali chumi khangdana maral am hekta season laga wanted hekta lauthokpa yaning de masi khudakta handokadabani assembly na pass tokhiba bill ahum khudakta chana hanna ba honagadabani haike ILPC Manipur da tangai phadaba pot amani masi chana hanbiu loinana convener or Ratani Mathakta Siri Maral of Mabu legal process of local masi ko yaning de masi kudakta handopiu haibaki wakat asi ko sarkar honda amjaningana masi pangthok jam ILP Channa Hanan Bagi Matangda Amadi Social Issue Sing Sarkar Natha Asigi Kuntra Pawbada Chanaba Warashin Ama Purakna Bagi Tazaba Miam the Pidrabadi Sarkar da PIL Amat Taragani Haina Political Party Manganat Lautokre Ngasi Singzamai Supermarket Tapangtopa Paumi Singa Unaba Amada Manipur Democratic People's Front ki President Dr. G. Ton Sana CPI ML Liberation ki Secretary S. Samungo Bahujan Samas Party Manipur ki Mihut RSP Manipur ki K. Manoranjan N. Ratan Amadi All India Forward Bloc Manipur State Committee ki Gyaneshwar Susar Yake All India Forward Bloc Manipur State Committee ki State Secretary Gyaneshwar na Sarkar asi mangamsana thabak toba ngamdre Sarkar aman lei haibagi mami tadre ILP amadi isu kayada tumina leishile haiba wafam thamke Kuji Manipur ki part of Sarkar hai apogi mota criminalize criminal activities Manipur ki praja asubita tangule tadaba yana peace and tranquility nga ko mudaba the society ki khana yana war situation ama thuna ko na haiba je ko dil dole marmadna machine se ko jun ki tan tarama ko se kai ruba jun ki tan sabu monunda ami ki solution nogi government ki mandatory dakraba adu target ki haiba ko ki party manga sina ko je sarkar ki mayuta PI lama public interest litigation amabo ada bagi kurang ko balik tawli Lamdamasida nupi angang da chathaba mihat mipun gi thabak lepalaitre Thawbal Police Station ga nangnana leiriba Thawbal Canal da pathapum tharaba nupi gi asiba hauchang ama leramle leikidraba nupi asigi maming elangbam kanon chahi kungamathoi apopa panchmani khangabok part 2 khulapam lekai dagini imung manung dagi phangba pauda mahak tha asigi taramathoi dagi yumda hanjilakidabani tha asigi tarahumdoida Thawbal Police Station da mi mangkibagi report amasu tawkiba lei hairi mahak mimanadраbi nupini hairi forensic science ki expert singyauna Thawbal Police na asiba hakchang lokhatkre ngasi puma palom taba aduaida lobuk chatpasina nupi adu thengnarakibani mapu kanana halam nibano haiba hojik fawgi oina khangbangamdre Thawbal Police na case ama lokhatuna khudatagi thigatpa haukre Amaromda kanan misiga mari lenana JAC ama semkre social welfare club ta myangwi mifam ama famlaba matung Khangabo Kaichelda National Highway Tingbagi Kongjang Sangsinke Maraleba Myoy Puthoktriba Fawba Asiba Hakchang Lauroi
नुमित हुमनी की मनुंग दा मियाद असिदा चेनब सिंह पुथोक्त्रबदी हेना कंबा खोंजंग चंगसिंगनी हाइबा वाफम फोंदोकली यामना हक्चिना लवी मरम अदुना मिहात पसिंग असे अथु मतमदा पुथोक्त्रगदी अखोगी जेसिना अकनबा खोंजंग हनबा लाइदना चंगसिंदिगनी हाइना अखोई ISTV की National Food Security Act की मखादा फंगदबा चाकथुंग सिंह वाथोक थोक्तनबा मियुतसिंगना मियामगा लोइनना पुन्ना वाखल तामिनसि हाइना MLA Karam Shyamna फुंदोक्रे ngasi Mairengkhong Community Hall da pangthopa National Food Security Act ki makhada ration card yanthopagi tharomda mahana wafam asi phungdokhibani tharamanduda Lilong Naga Panchayat ki chairperson Gitabala CAF and PD ki DSO Imphal West RK Binoy Jila Parishad member amadi atai mihut sing susar yake MLA na makhat taraduna miyamgi seba tawge haiduna chongthorakliba miyoisina punna chakhut minanaba hotnaba mathau tai ration card yenbagi matangda mafam kya da wathok kaya thokli aduna kendra asidadi chainaba thoktanaba punna honaminasi awat apa kaya leirabasu punna tanaminaduna afaba maikaida laknaba honasi aigi migi haiba wakhal thadoksi mikhal kaya da tha ani ahumkhak thabak tauba saraga afaba politician malhanba toklasi chakwat thorang thabak paikapada rajniti pusinduna ayat apan pidana bakhonasi phungdokhi adi fair price of ki agency chu yon biraga elected members singchina lekai gi car si entokwa kanda any type of politics haibadi aina nangi hapira bani na aduga aduna torokpani atana torokpani haibagi wakhalol se amatta thambigano yamna puksel sengna praja gi thabuk tausi aduga awat apa laibado kaisu akoi hangoi gumsi MLA gai yana de jila parishad ka aiga pulli punde pradhan adu tawi tawdi haibagi wakhalon pura thaduga ei watau ba kholau ba sitha ba nanta ba leraga su tanaraga adi sarkar da akoi ne pressure ma tawga यानी प्रजा की राय से यदि फंगन बोहना बता लंगवाल केंद्र की इलेक्टेड मेंबर कोई न पुण्य दायित्व लोमिनसी नसी ngरang सुमाइने कार्ड येन बता केंद्र तो पता MLA ने येन ग्रे प्रधान ने येन जिला परिषद ने तौरे मनिंग मखा तौरे न ngangari बसे लंगवाल केंद्र दि तसेंग न थोन बदु पांदे Economic blockade na maram oiduna Imphal da pot chegi mamal ka hena wangkhalakpa amadi chana thaknaba potlam marang kaina fanglaktabadagi Imphal dagi atopa mafam singda chana thaknaba potlam sing puthokiba yaroi haina thingbagi khongjang ngasi Khumbong Bazar da lamdam adomgi miyamna changsankre apunba maitei lema maira lob Manipur na luchingduna lamdam adomgi miyoy kyana tonga ba gari kaya da purakpa chana thaknaba pot chei sing singthaki Jingmi tami amatani athuba matamda economic blockade handokada bani haina apunba maitei lema maira pai bilup ki president ke mani lemana phungdorakli naji akoi moi bunungsi khana chaina ba tawgumji moine blockade tawribado athuba matamda hanto mama waibi akoi na su counter blockade se moina hanto adi akoi adum hanto kani moina hanto tragadi akoi hanto nungsi janana himina ba hana degi yelongai degi leram bani yelongai gi pai pugi lamdam singtam machin manau haina riba sibu kaina na ba singmi sina silakpa se mama waibi akoi na yamna sauningi maramadon sauning badana akoi ngasi tumba saba thidana ahin lektana yarektana counter blockade tawjabani Social worker ni haizaduna masagi JCB putholaga khongbal sengbasingna politics tawba chuna de haina okram joina phongdokre ngasi singjamai BJP mandolna sinduna singjamai kendra gi oina BJP gi oina mai paklaba ward ahum gi councillor sing opagi tharomda wafamasi phongdokibani yimjau lairembi manakta leba Kem Chan gi yumda pangthokiba thorom aduda M Vorot hanagi president SS Santi Kumar S Tiken BJP singjamai gi president H Joy Kumar susar yake Councillor Ches Bankim Chandra Eliza amasung L Lokeshwar da khudolpot piduna ikai khumnaba utke o joina makhatana handaki IMC Mikhalda mai paglakiba independent manga Congress na lesinduna corporation semnaba honari makoina semga doriba corporation kuina chatkadaba nate mi leithok lesin tawba politics matamga chunadraba amanba chatnabini haike बिल नमा पास हो पाए तो सेंटेंस हम तो नहीं इधर भारत की संविधान जे सीधे इधर सेंटेंस हम तो नहीं संविधान की सेंटेंस हम आटा हली दी मतलब की कॉन्स्टिट्यूशन असेंबली की डिबेट तो आटा हली नहीं कॉन्स्टिट्यूशन असेंबली की डिबेट तो अदुना अकोई गति बिल नमा पास तौनी अदा तौनी हाई मतंग तो दना तुमिन उंजल लेरनी MLA ने ना अरे दी बोर्ड ममांग दना नबी अंगांग ममांग दा
mafi maron takatan sirani gai lauramni ade bill gumma leba kyunu wanga ngamarai ade assembly da mayam kan nai nai ngai ko saru ya ngam da kang hidak thar ga phamme kang hidak puri sa PMLA adu gi thaka khongban ko bodo bor bisang gani assembly du khongban ko pham nei te mari to bom ni debate to bom ni decision ni mafam ni maduni ai na ngati hai ba ngasi gi century the human advancement the quality one by advancement the debate na discussion na sason mulgane there this is the highest achievement of the human society. Organic farming, a way to sustainable livelihood in Manipur. Haibisidat Nomogi about workshop ama Manipur Press Club ta pangtokre. Dr. Tinguzam Kishan Foundation amasung Midastas na sinbat workshop asigi haudopada Thangmaban Kendragi MLA case Joy Kisan Foundation ki chairperson Brozen Sinam, social worker Indira Oinam, Regional Center of Organic Farming ki senior scientist Dr. V. Pandey, Horticulture Department ki Devdatta Sharma Susar Yake, MLA Joy Kisana, Hakchangbu Fana Thamnanaba Chemical Gyaudana, Har Sing Season Aduna, Equigi Potok Sing Putoknaba, Akan Batabak Lokopa Matam Oide Haba Wapam Pondoke. I state, I give London, assist chocolate and machine, I give first priority is the community. I give London, Tum you over Shakshu to Pa, Tum you over Apapa, Samasama, Apapa Haro, Apapa, you bring Mamu to Kedar, quite considers health, may I say, Miamu, Zeri. Health is quite a basic principle. Chinja, I was in say, machine. Chinja, chip at the Kari, health, but say, Masaman Kamzeri. Manipur Pradesh Mahila Congress Committee na sinduna hauzik BJP gi sarkar asina potchegi mamal hengalagli ba amadi democracy gi wahanthok laihandaba asigi mayota yaningdaba fongdoktuna wakat mifam ama committee asigi BT Road ta leba Congress Bhavan da pangthokre wakat mifam aduda Manipur Pradesh Congress Committee gi President TN Haukip Mahila Congress gi President Kumari L Tilotama amadi atay waka kaya su saruk yake wakat mifam aduda tungan ba warol iba placard kaya su sizinake. Imphal East Police Commando Taranithoi Suba Vihar Regiment amasung Taruk Suba Assam Rifles ki apunba kangbu amana Basikhong area dagi pripak ni haina fare hariba mutum momocha sahi kuntraga taret apokwa M Manihar Leifam Basikhong kidnapanung hariba myoy asi pripak amasung masigi lanmi sanglop Red Army ga karigumba hiram amatada mari leina de haina luba sigi publicity officer achobugi cherol amana singdorali Pagumra thana temba break amata Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingba su lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimang unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences School Moirangkom Imphal da 2016-17 session ge 11 science da ming chananaba form thaba hokjare. Pangliba maki matungina khanaba khudongchaba sing pijari OBC, MOBC, SC, ST singi thodop khudongchaba sing thamjari. Ngasimak ming chanbiu akaknaba sit masingni Brazilian Institute of Sciences Moirangkom Imphal. Changi labor solar padagi producing actava, Akcham Choktarba, Tumba Chava Yaraktava, Kung Hama Namaratava Singidamat, Amatanaraba Upaidi, Jolip Sire, Amasun, Jolip Capsule Changinis Nevio. Break matungda taramang sari. Motorcycle Tauruga Lebak Tara Fauduna Chatkadaba Biking Queen Gi Nupi Mari Ngasi Imphal da Thunglare Makoibu Royal Riders Manipur na Harautayam na Opagi Thoram ama Manipur Press Club ta pangthokre